26 December 2021 Adampur Bazar Hariba Mafam asida pangthokhiba Bangladesh ki Pangal gi oiba loukhiba sing yauna famkhiba Mifam asina Pangal sing gi oiba oiba Warep ahum gaktang aikoi ki lominare hariba Warep ahum ase All Manipur Muslim Organizations Coordinating Committee amuko ki president oibiriba aikoi uncle SM Jalal gi makide ki hariba Warep ahum se Pangal kunaide thabigani I ngasi Manipur dagi akhoi pangangi oiba mihut ahum khak akhoi lakjaba siga loinana Bangladesh ta leiba akhoi pangan community Bangladesh ta Manipuri Muslim haina khangnaba suma community asigi Maru oiba lusinga singa akhoi punna phaminaraga wafam khara akhoi khanajabani aduga akhoi Manipur dagi lakjariba All Manipur Muslim Organizations or Coordinating Committee ki adumba pangan singi mut sinjaba mihut sing asiga punna phaminaraga akoina pujarapa prastab khara Bangladesh ki Manipuri Muslim community pangan gi usingba singa punna khana nei naminara matungda Warep ahum khak akoi laujai madudi ahan bada akoi pangan singi oiba akoi ipa ipu sing haiba tare madugi haurakpham oiriba Taraf haiba mafam sida akoi memorial store nama akoi erect taunanaba jungnanaba gi oiba decision nama akoi mafam sida punna akoi lauminajare hairiba memory store lase masi jungnanaba gi oiba adumba tangai fadaba akoi formalities sing adumba thabak sing ado madu paikhatnaba gi damak Bangladesh Manipuri Muslim Educational Trust Bangladesh Manipuri Muslim Teachers Forum hairiba look ani sina taita lauba haiba wafam si yanare loinana haiba look ani sigi mahut silaga akoi ai nakal na lengsin diduna leriba uncle Abdul Samad historian aduga writer aduga loinana oza Sajadul Haq Swafan haiba mioi ani sida masigi maru oiba mapung oiba thabuk singa sigi taita interest tawwa haina sokhoi lepnare loinana Bangladesh ta leiriba akhoi Manipuri Muslim singna maru oina mapung oina khundaba akhoi Adampur area sida akhoi pangan singi oiba cultural complex ama akhoi cultural complex asigi manungda pangan singi oiba museum ama pangan museum ama aduga rest house ama aduga akhoi meeting hall ama loinana leiriba look mayam sigi office complex ama punna yawba apunba adumba cultural complex ama mafam sida shananabagi damak akoi December thada mafam sida pangthokadoriba akoi pangan singi international convention aduda akoi foundation stone erect tonanabagi damak tasu ngasigi mifam sida amata oiba motta akoi lepnare loinana lakliba 2022 gi December thada akoi mamangda Imphalda pangthokhiba International Pangal Convention adugi makha chatharakpa chai ahum khudingi convention pangthokpa haina akoi yanakhiba dugi matungina handaki laiba 2022 gi December thada Bangladesh da international level gi convention ase pangthoknanabagi damaktasu akoi ngasigi mifamsida amata oiba motta akoi warep laure hairiba convention asida akoi mamangi 2019 da pangthokpa convention da akoina mihut yawhan bang ngamkhidaba akoi malem gi tongan mafam sing da taba pangan sing maru oina akoi Myanmar da lei takhiba leikiba akoi gi pangan sing ase masi akoi thiraga makoi gi delegate member yawhan nanaba duga Assam gi manungda Hojai dagi aduga Tinsukia dagi Golaghat dagi akoi gi mihut yawhan nanaba madugi wafam sisu akoi ngasi mifam sida warep laujai loina na mapanda lekiba diaspora sing maru oina Delhi da leiba aduga akhoi Dubai da leiba Saudi Arab da leiba London da leiba aduga USA da leiba Pakistan da leiba akhoi family sing adugi mihut su akhoi sida Africa haiba aduga Africa gi tongan ma country sing da leikiba pangan sing adusu haiba sumba convention sida akhoi soidana mihut yawhananabagi damakta ngasigi mifam sina akhoi amata oiba motta akhoi warep laujare